Manipur ki Apunba Shaktam KAIHANDANA THAMBAGA LOINANA LAMDAM ASIDA KHUNDAMINNARIBA PHURUP SHING MARAKTA APUNBAGI SHAKTAM SHAGATMINNABA HAINA KOM Union Manipur Annual Assembly Meepham na Warep LOUKHIBAGA LOINANA Union ASIGI Constitution da adopt TOUKHRE KR Land Labor KOM Union Manipur ki Office ta pangthokpa Meepham aduda KOM Union Manipur ki President Serto Ahau KOM Nahai Ngasigi Meepham asina lauriba Warep Sing Asigi wangmada thabak tawramba KOM PHURUP ke miyoi singi oinadi Union asina tekchak puba ngamloi ngasi ase KOM Union Manipur gi oina yamna singthaningai oiba numit amane kumja English nga machamapan marifutara dagi hongna KOM PHURUP ase KOMREM haiba umbrella body asigi makhada punna leirame adubu matamna honglakpaga loinana KOMREM gi makhadagi thoklaklaga KOM Union Manipur haina KOM PHURUP khaktagi oiba body asigi makhada khulakpa singge ayaba loduna ngasi ahanba assembly meeting ase pangthokpane Assembly asida maru oina KOM PHURUP ki KOM oina adumak leigane atopa PHURUP amataga jongsingnaba leiroi haiba hiram asida khana nainakhi hojik lamdam asida thokliba irang ase hek horakpadagi KOM de neutral oina adumak leirakle makhatanasu leikhigane KOM Union Manipur gi Assembly asina Manipur gi Apunbagi Shaktam ikai khumnaba amadi PHURUP amaga gi marakta integrity purakpa haiba wakhalonda jangsingane irang asina maram oiraga aikoi masal gi marakta thajaba watpa Chingnaba kaya leiramlabaso pumnamak adu thadoknaraga PHURUP singge marakta thajaba puraktuna lamdam asida tangdu leitaba puraknaba hotnaminasi haina mahakna makhatana phongdokhe Adoption of neutrality, pathway of neutrality haina akoina koi thamjai KOM gi PHURUP ama oina akoi Manipur gi unity amadi integrity kaibe yade ngamkai kaibe yade habisi ngasi jo KOM PHURUP na akoina KOM Union Manipur na thamjarbisi masi follow taujai adoga karigumba masida mi kharana indaba taudaba kar akaiba tawbodudi masa masagi individual responsibility ni PHURUP gi onidi masi yam chetna masi principles adhere taujai habisi aina hajaningi ani subada Manipur gi hojik present situation da taunariba situation sida so KOM Union di thangai sengna yam thamoi da oina thamoi gi oina neutral poster akoi laujai habisi akoina haijabani